Har Ningthoukaba Faobada Pidrabadi Numit Sigi Nongyaidagi NH Thingjillagani Ward Member Sing Board Lepna Bama di Miyam na Yanabagi damak har piyu haibanate local self government ki Miyam gi mihut ama oina Miyam na demand tawriba har piyu haina Ningthoukaba documents sing matik sana piraga department ta se thakibane adubu ngasi phawba har lomi sing da pibidri haina Imphal West ke upadeksha Laisram Bobby na phongdokre Paugi mi pamadu da saruk yakiba ward member sing na amatoina lomi sing na har phangdana lairiba se karigumba Ningthoukaba numit phawbugi manung da pithokta taraga de numit asigi ahing Nongyaidagi National Highway Thingjinba yauna tongan ba khongjang kaya changsilagani haina lomi amadi ward member sing na lauthokhe Paugi mi pamadu da Imphal West ki upadeksha Laisram Bobby na makhata na phongdokibada tha asigi taraga mapande agri director na Print namadi electronic media da phongdokibu wafam bot lep kadaba singna lanai oina urea har piyu haibigano lomi singna haibadade har piri haina phongdorokli wafam ase nokningba madi nungaitaba phawe aikoina har piyu hairibase bot ki damak natte amadi lanai interest ki oina su haibasu natte miyam gi demand amadi har watliba singase kupna screening tawraba matungda haibane department na har lobada changba mathau taba document sing matik sana pikhalaga har pigani hairiba dugi matungina matik saba adhar amadi logi patasing yauna piraba matung har pibiu haibane minister amadi department har watana lei haibadu lomi sing da pibiro field visit tawdana office ta famlaga har pi ni piroi haibase tawbigano har piu hairibase ngasi fawbada bot ka mari amata leina de bot na bot ne aduga har ne mathau ta dragadi har lodoi department na lana lamjing biganu haina sumhak na phongdokheng Paugi mi pamadu da Save Environment and Pollution Control Committee ki President Longmi Singsubam Joy Kumar na phongdokibada Director na media ki thongda Lomi na haiba hardi piri haina phongdoklibasi yamna laibak thibane Director masada su urea har bag chamakhak isu tawbiyu haina July 3 da CSU izakhibane Adubu har phangdri har waloi haina phongdokrabanina har matikchana pibiyu haina sumahak na makhata na phongdokhe Pangda bamyoi khaktana imalon ngangba ikaiba phawbane Karam Syam Pangda bamyoi khaktana imalon ngangbada ikaiba phawbani haina Langthawal Asigi MLA Karam Syam na phongdokre ngarang Manipur Press Club ta kuntraga mathoi suba imalon gi Numit Patriotic Writer Forum Manipur PAWF na sindu na pangthokre palan thoram aduda KC mangangi aikoi gi hojai haina mingthonba lairik phongduna miyam da khusinakhe loina na tongan ba literary award ahumsu yanthokhe thoram adugi chief guest oikiba Langthawal Asigi MLA Karam Syam na makhata na phongdokibada Irol iyek lairambana aikhoina ngasi malem gi phambakta ngak thangatuna hingba ngamlibane ipa ipuna thamlamba mayek ase tunggi mirolda sandoktuna yokhatpa mathau tai state asigi mapanda laikraba miyoisingna lon asibu thoine henna hapatangai fade lon asi master gi thakta yauna tamlaba mayek ama oirabanina maram asina changsilakiba lonyan sing khandoktuna maring marang bakokhanbada lon asigi akhang ahai Scholars sing na thogdang lobi yu imalon ngangbada chawthoksaba phawpham thui haina phongdokre UPSC natraga masigi manaba civil service exam sing da Manipuri literature optional paper sing mitay mayek na iba yanaba PM da taksin tre laishemba sana jawba UPSC natraga masiga manaba civil service examination sing gi Manipuri literature optional paper sing mitay mayek amasung Bengali animag na iba yahanbi yu haina Prime Minister Narendra Modi da iba cherol pisin duna taksin tre Athubada masigi positive response ama soidana lakani haibagi thajaba lei haina wakhalon manaba apunba wama kanglaipak na sinduna ngarang Manipur Press Club ta mitay lolna India ki Nepal suba sedulda chalakhiba kuntraga mathoirak suba thoramda Rajya Sabha ki MP Ningthou Laisemba sana jawbana phongdokre Saina Institute ki study tour sin khiba leite senba chongbagi thabak ka mari leina dei principal Saina Institute of Medical Sciences na study tour gi namada institute asigi founder amadi oza khara loktuna duna institute asigi mahairoi ama izat mangan bikre hairiba thokdok adu live thivane Saina Institute ki study tour sin khiba leite amadi chenba chongbagi thabakta institute asiga mari leina de haina institute asigi principal chief Dr. N Pravin Maitei na phongdokre hiram asigi matangda ngarang Porompat leba institute asigi office ta pangthokiba Paugi mi pamamada Pravin na hai tha asigi tang taraga humdoi taraga mari amadi taraga manga suti thaki amadi thokliba thokdok ase tha asigi taraga mari suti numit asida ne numit asida institute asigi oina official study tour sinkhiba leite maramaduna study tour chatle hai khiba du yumpham yaudabani hai kheng senari ba miyoi singi mathakta complain ama lakpana maram oiraga tawpham thokpo oina board member sing tanaduna Saina Institute of Medical Sciences ke MD Dr. Yumnam Surjit Kumar SK Wajid Shah Yambem Nolibala amadi Kunjarani suspend tawre
Mahairoi izat manganbada senabasing Chairak Piyo Fesok China Institute of Medical Sciences SIMS Porompata Eco Cardiology da second semester tamlibe Mahairoi nupi macha ama Institute asigi founder amasung managing director na Institute asigi oza nupa amasung oza nupi yauna lautuna tuna tha asigi taraga marida izat mangan ki hairiba thogdok asida senariba mara laiba miyoi khudingmak athuba matamda matik chaba Chairak pigadabani haina Federal Student Organization Kanglai Park Fesok na demand tawre Fesok ki Secretary Publicity ki Cherola mada China gi Managing Director oiriba Yumnam Surjit Kumar Mangang mamangdasu Mahairoi nupi masasingda makhut masa sangbagi thogdok kaya thokre loinana nursing gi certificate niyam lana pirambagi wathoksu laikre khunai gi mahik oiraba miyoi asibu government na action lokhat piduna khunai do oiriba women crime rape molest ki wathok kaya asi maru phangna muthanaba honabada chapchaba thogdang adu lobiyo Aroi bada tabiriba pumnamakpu thagachare